Akashbani Imphal R.K. Gorani na pau pazari ahanbada maruiba pau Manipur ngasi maigi kumhai Diwali pangthokli Ningol chakoba kumhai gidama khaiman kathelauna kaithel sing pot level lakma miyamna singna saina bangamdana tille Raiji fishery bibang na sindun hai Imphal hapta kangjebungda Ningol chakoba mari lainana ngagi mela pangthokani NSN IM gi lusingwa TS muiba hayang ukrol thunglagani amasung Pradhan Mantri Narendra Modi na hairi Male masina tongan tongan mathodo wathok ya mayok na ringai serekta Bharat asi tangdu laita bagi khudam ama oina thorakli Manipur ngasi maigi kumai Diwali pangthokli maigi kumai asi anganban amama bujoi tawi ababana phatabo maithibe pibik asoba khudamni Numit asi miyamna langi larin mabu khurumna duna yum yauna dukan sing ningthina mai amadi laising ningthijana sem saduna thamnari ashiguma maigi kumai asina lakpada miyamna haraukta yamna pungdoktuna amata oibe khudam utli Diwali kumai asina lakpada Manipur Rajapal Ajay Kumar Bhala Manipur Vidhan Sabha gi Adyaksha Thoksom Saitabata yauna lusingba kyana yaifa paujel pirakli Maki pauzelda Rajapal na hai Diwali asi anganbana amama bujoi tawba aphabana phataba bujoi tawba gi khudamni Kumai asina lakpada ekogi amata oiba nungsi chanaba masu asa amuk hana lehenna bahona bagi matam oire Paujel amada Manipur Vidhan Sabha gi Adyaksha Thoksom Saitabata na hai Diwali gi maigi maingal asina lamda masid amata oibigi mapangal adu hena kangkhat halasi Diwali gi maingal na amamagi marakta asagi lambi utli maingal khudimona lamda masda santi hanjilak po oire sanu Hanigi Mukhyamantri Nongthoman Birena maki paujel da hai kumai asna raija asna sakhotpa ing tapa amata oibigi saktam purak po oire sanu MLA sing Yunam Khemsan Thongam Biswajit Kongkham Robindro Kendri Hanigi Raija Mantri Dr. R.K. Ranjan Shiv Sena Manipur Pradesh na singbana Diwali kumai na lakpada raija aski miyamda yafa paujel piri Sahi ami manung amukta thokpa ningol singna khawrang na ngai naba ningol chakoba naksi lapagaloina na khwairman kathel yauna tampaki kathel singda pot lebelang na bedigi singna saina bangamdana miyam tille Ningol chakoba gi tharomasi sahi anirom mapung phana pangthokna lakpani adubu handaki sahi asidi mapung phana pangthokna ba miyamna thawrang tawnari Imphal gi muroi belambi singda miyamna kathel kathok kasin tawbana ka hena chille masi matangda paudam ama Manipur ngasi Diwali hayeng Govardhan Puja amasung hangchitna Ningol Chakoba kumai pangthokadori kumai sing asigi yenglaga haukiba matam kharadagi Greater Imphal amasung akoiba mafamsingda mi ka hena chille haujikchu Diwali gi mai yengba mioi kya Imphal gi bazar tamna laknari amaromda haukiba sahi ama ani asida hanaga manadaba mongda Ningol Chakoba gi damak miyamna pot leibal laknari haukiba chahiol amarom sidagi konlik yonba dukan sing asathak yonba dukan sing phirol yonba dukan da natna online gi kutangda pot leibagi chang Wangle Imphal gi maruiba lambi sing mi ka hena chinbadagi traffic jam toina thokle telaba mafam amadagi mafam amada chatnaba honabada kudong chadaba kaya marum mayoknari police ki mai kaidesu yariba makai asoi engam thoktanaba honari Akashbani Imphal gi paugi damak wahengbam Rajesh Marak asda Ningol Chakoba gi damak Raiji gi fishery bibang na sinduna Imphal hapta kangjebungda hayeng ngagi mela pangthokani Toromasda Additional Chief Secretary Vivek Kumar Dewangan Fisheries ke Commissioner Hawam Rojita Saruyagani Fisheries Director na thokpa chirol amana hai mela asida kilogram aman lumba sarengi mamalna lupa lising amaga chama kilogram amagi mathakna lupa lising amaga chani amasong kilogram anigi mathakta lupa lising amaga samnga pigani katlana kilogram amada lupa chani ni phudagina lupa samri phawba rauna kilogram amada lupa chani kontra dagi chawm yangkai phawba Mirgalna lupa chani kunthra dagi chahum yangkai phawba kaman kamna lupa chani kundagi chahum phawba grass kamna lupa chani humpu dagi na lupa samri phawba silver kamna lupa chani kundagi chani nimpu phawba big hena lupa chahum dagi chahum yangkai phawba pengba amasung khabai ko ina lupa samri yangkai dagi na changwa yangkai phawba ngato na kilogram amada lupa samri yangkai da fangani hairi Manipur Theatre Degi Thorom amasung Theatre Center Award Inthopi Thorom ngasi Imphal gi High School Police Land leba MG Hall da pangthokre Theatre Center Manipur na sinba Thoromasda drama artist R.K. Sanajawa Singda Lalit Ningsing Khudol mana pidun ikai kumna bu utki ibe chawbi Ningsing Khudol malasing ni kun mangan aiba Sri Mani Jumnam da piduna ikai kumna bu utki Thobal Jila gi Hairok Patu da leba Melai Pukri da ngasi sahi kulum surwa nupa masa ama irang na badagi lai khidre
पुलिस के पाउ पल्लदुना अखोगी थौबाल पाउमीना हाई मियोय अदु ममानब खरगा पुखरी अदुदा इरोइदुना सानबदा इराकनादुना लेखिदबनी ताबिरिबा पाउ असी आकाशबानी इम्फालदगिनी एनएसियन आईएम की लुसिंगबा टीएस मुइबा हयेंग उखरुलदा थुंगलगनी मांगना उखरुल हेडक्वार्टर्स ग्राउंड थुंगलबदा मियामना तरामना उंगनबा सेम सारे सही मेफुद्रामाथोय सुरबा श्री मुइबा सही यांखगी मतुंगदा माकी पोंगनफम लमदम जिला असगी सोमदालदा चटकनी मांगना चोल अमरोम मफम अदु लेरबा याय पाउदम अमा NSN IM की लुचिंग पर TH मुइवा हयंग उखरु द लाख तौरिबा की थमक महाक पर वेलकम टाउन पर उखरु टाउन लुनान न थमखरे फ्लायर्स मयाम शु थेतनखरे वेलकम केज शु इरेक्ट टाउनखरे पब्लिक मयाम शु महाक पर हराव तयाम न ओकना निंगाई गाई तुन ले निंगसिंग पर याय NSN IM के जनरल सेक्रेटरी अमासुंग चिबियारियन के अतो की लॉन्सर मुइवा से महाक की होम टाउन उखरु अमासुंग महाक की खुन सोमतर लाख तबसे चही यांखई हनखरबनी नाका की लुचिंग पर मुइवा हयंग नागालैंड की हेलीकॉप्टर न पायरकनी उखरु द हेडक्वार्टर ग्राउंड द रिसेप्शन प्रोग्राम पांगथोकनी तुंग द महाकी खुन सोमतर द चकनी महाकी रिसेप्शन प्रोग्राम अतुदा यावनपा उखरु अमसुंग कमचोंग जिला के पब्लिक सिंग मशीद की उखरु टाउन द लाकनपा हावरे आकाशवाणी इम्फाल के पाउ की तंबक उखरु द की सोथिंग शिमरे गांगुमई कामई फाउंडेशन ने सिंधुना गांगुमई कामई मेमोरियल लेक्चर ngasi इम्फाल की जवाहरलाल नेहरू डांस एकेडमिक ऑडिटोरियम द पांगथोखरे थरमदुगा मरी लेनना गांगुमई कामे फाउंडेशन के ट्रस्टी मेंबर डॉक्टर राम कामे हाई लेखिद्रबा प्रोफेसर गांगुमई कामे मणिपुर द अपुनबा अमदी नुसी सानबी मरी सागना बहनबदा अचोबा थौदांग लोरम मियोय अमनी हौजिक लैरिबा मणिपुर की फिबम असिदा लेखिद्रबा प्रोफेसर असिना खलंबा वाखलोनसिंग अखोइना ngang चटपा मथौ ताई महागना हाई मणिपुर की दमक्तंग कम्युनल हार्मोनी नुसी चानल लेनबा मणिपुर की यूनिटी अमसुंग माने पॉलिटिकल पार्टी मफाउंग तोरमी दुइदा मागी ख्वाइदगी मरु ओइबा नंबर 1 मैनिफेस्टो त लाइव फ्रंटियर मणिपुर हाइना मणिपुर की कोचिन कोयादा मणिपुर की स्पिरिट मणिपुर की यूनिटी मणिपुर की वरी मणिपुर की वखन अछि फाहोन 1993 दम बयान हाना मणिपुर की दमक्तंग फेडरल पार्टी रो ओइन थौखी माहाकी होल लाइफ अछि कम्युनल हार्मोनी नुसी चानल नो हिंगनबा मैतई मुस्लिम कुकी नागा पुन्नम अमतंग ओइदुना लेमिनबा से माइ होल लाइफ की मिशन नि थोरमदुदा खोनांग थाबा यूनिवर्सिटी के वाइस चांसलर नावरेम जयकुमारना मणिपुर के अपुनबा सकतम सागना बहनबदा प्रोफेसर गांगुमई कामिना तोरम थबकसिंग हाबिहिरमदा वांगांखी प्रोविजनल गवर्नमेंट ऑफ फ्री इंडिया आरजी हुकूमत ई आजाद हिंदी मरपुनितोय सुबह कुमोन थोरम ngasi बिष्णुपुर जिला की मोइरांग द लेबा आईएनए मार्टिस मेमोरियल कॉम्प्लेक्स पांगथोखरे थोरम अदु आईएमए वार म्यूजियम कम लाइब्रेरी मोइरांग मणिपुर सरकार की डिपार्टमेंट ऑफ आर्ट एंड कल्चर अमसुंग आईएनए लोकल एडवाइजरी कमिटी मोइरांगना पुन्ना सिंदुना पांगथोखिबनी थरम अदुदा नेताजी सुभाष चंद्र बोस की मूर्ति लई कलबा मतुंग कर्नल सकत अली मालिक मितम अमसु हांगदोखी थरम अदुदा थोंगाम शांति एमएलए डॉक्टर टीएस गौरबिदु सिंह मेंबर आईएनए लोकल एडवाइजरी कमिटी मोइरांग कॉलेज के हानि के प्रिंसिपल एएसआर चंद्र शर्मा अमसुंग नेताजी सुभाष मंच जमशेदपुर झारखंड की फाउंडर अमसुंग प्रेसिडेंट सरुक याखी हाइरो केंद्र के सलुंगफम कांग थोकचौक साफम लेरक अमसुंग सलुंगफम कांग यामेम अवांग लेकाई नौना साकिबा कम्युनिटी हॉल अनि एमएलए थोकचोम राधेश्याम ने मियाम द खुसिनखरे थरमदुदा सरुक यारदुना श्री राधेश्याम न हाई अखोई मसेल की मरकता अमना अमबु ngakpiba ngamlaba matamda nungsinaba haibadu purakpa ngamgani nungsinaba wanabana sakotrangi lamda amaga amaga singthanabadagi sakhotpada tinthanabagi maram oheli आकाशवाणी इम्फालदगी पाउ ताबिरी प्रधानमंत्री नरेंद्र मोदी ने हाईरी मालेम असिना तोंगान तोंगान बथौदो वाथोक के मायोगनरिंगे सेरक्ता भारत असी तंगदु लैताबगी खुदम अमु ओइना थोरकली दिवाली कुमै दलेबाग अस्की मयाम इबा चिठी अमदा श्री मोदी ने हाई इकुई कुइदना भारत असी मालेमगी सेनमिलोंदा ख्वाइदगी मटिंग लेबा अचौबा अहुमसुबा लेबाग ओइरकदौरी महंगना हाई विकसित अमसु आत्मनिर्भर भारत के खोंसेट असिदा लेबाग किदमक मथौ मपुंफाना पांगथोकपा हाइबसी नागरिक पुनमकी तंगाई फदबा थौदांगनी ngakseil मंत्री राजनाथ सिंह ने हाईरी मपांग कन्बा पुलिस फोर्स खक्तना शक्ति लेबा लेबाग अमा सेमा ngami अमसुंग मसिमक सरकार की पांदमनी न्यू दिल्ली दंगसी पुलिस कमेमोरेशन डे की थरमदा नेशनल पुलिस मेमोरियल थौबसिंग मफमदा लैकतुना इकाई खुमनरबा तुंगदा वा ngangbada मंत्री नवाफम मसि फोंदोखिबनी
Sri Rajnath Singh na hai military amasung police ki platform tongan bidi yai adubu makhoi gi mission di leiba ke security hai basi khaktani chap mane Bihar Vidhan Sabha gi ani subams aroy tangka ki mikhal gi mirep se sing scrutiny ngasi pangthokre tangka asira mathang tagi tarama thoida jila kungi Vidhan Sabha ke nasama kuni thoida bot thadanagani tangka asigidamak punna mirep lising ani ga satruk henbana makhoi gi mirep se sing pishinaraki mirep se lakthok aroy benumina tha asi kolumdoini Bihar Vidhan Sabha mikhal gi bot tangka ani thona mathang tagi taru amasung tarama thoida thadanagani Amaromda alba tangka gi mirep se lakthok gi matam loi khraba matungda haujik tangka asigidama punna mirep lising ambaga chahum tara marina lamba taunaragani ahanba tangka gasta jila tara nipan gi Vidhan Sabha kendra chama kunma thoida bot thadhanagani amaromda Mizoram gi marak ki mikhal pangthok kadriba dampa Vidhan Sabha kendra gi mirep se pishin banga se loi khre mirep mangana makhoi mirep se sing pishin rakhi Mizo National Front ki MLA ama laikhidabadagi marki mikhal asi pangthok pani Jammu Kashmir da sai esta dengi case lising aniga kunchani rom thengnakre official ki paun hai Union Territory asida case lising aniga chamaga humponi pane dengi posi oiba thengnaki Jammu jila gi Kathua Samba amasung Udhampur da dengi case samapan humpo thengnaki case kolumdana Kashmir division da thengnaki bine dug ataina atopa rajya singdagi lakhiba singni sahi asigo ina hauji phawda mi lesing kunga chani humdra taret dengi test tawkhre Dr. Singna miyamda asigum laina asting athokna ba mai laina ba thabak sing lakhoi minasi haina appeal tawri Goa gi Mukhyamantri Dr. Pramod Sawan na hairi masana masabu thajaba hengat hanaba amasung arubu wakal khanba ngambada mateng oinaba school amasung college ki curriculum da satrang masana hapsille FIDE World Cup ki logo puthopugi tharomda wangang bada Mukhyamantri na hai World Cup asina tourism hena chakot hale amasung malemda Goa gi masak hena faja hale masina raija asigi senmilonda kana gataba khongthang ama thangjil hale haujik sanabagi pau ngangbam Amukhomba dagi Manipur Horse Riding and Polo Association ki makhar chathariba kunthani pan suba N Hazari and Dr. N Tombi State Polo Tournament lisingani kumanga gi ngasi sanakiba match ta Imphal Riding Club Lampena Kanglei Fak Polo Star Club laifam khunubu panjil nipan amada thoikre atuba match singda Luang Pokpa Polo Club Luang Sangbamna Khori Phaba Polo Club Lambolbu panjil tarawmdu sinoda Ibudau Moirang Thangjing Polo Club Moirangna KRMM Riding School Singjamaibu panjil mapan amada thoiki Sports Authority of India gi miyeng makhada sama yang keturuk suba battalion CRPF Jiribam sinduna cricket tournament ama tha sigi kun manga dagi mathang thagi manga phawba Jiribam gi Vidyanagar Sports Complex ta pangthok lagani tournament asida punna team 33 charuk yagani French Open Badminton Tournament gi nupa gi singles ta Laksha Sen aduga Chirag Shetty amasung Satwik Sairas Ranki Reddy Zura makhoi gi campaign ngasidagi hawrgani tournament asi France ki Glass Arena da pangthokani Behran gi Manamar sathariba Asian Youth Games ta Bharat ki nupa gi kabaddi teamna Pakistan bu panjin marfumat thoi kuntrukta maithi pikre nupi macha singi teamna Iran bu panjin yakhema pan kuntrukta thoi ki ICC Women's ODI Cricket World Cup ki ngarang Nabi Mumbai da leiba Dr. DY Patil Sports Academy da sanakiba match ta Sri Lanka na Bangladesh bu run tareta thoikre Gorani Thagatsiri Amukhomba aroi bada maru oiba pau amukhana Manipur da ngasi mai gi kumai Diwali pangthokli ningol chakwa kumai gi dama khwairman kathel yauna kaithel sing pol laibe lakpa miyamna singna saina bangamdana tille Raija gi Fisheries Bibangna sindan haying Imphal gi hafta kangjaibungda ningol chakobaga mai leina nanga gi mela pangthokani NACN IM gi lusing TS muiba haying ukrulda thunglagani amasung Pradhan Mantri Narendra Modi na hairi malem asina tongan bathauda wathok kaya mayok naringi serekta Bharat asi tangdu leitabagi khudam amu oina thorakli pauloi jare